ngasi August tarik 18 thangja numit asigi rashi phol mayamda khudon tamjari ahanbada mes rashi hakchang nungaiba oigani imung manungi miyusing mot dinagani thabak thoramda mai pakchaba lei sentum ka hena khudong chadaba khardi mai unagani matang asidi brisa rashi thabak tobada ningai sangdana ba khara leigani yungpai semjiningba pukani nungaiba pau taba lei Mithun rashi Miyamgi thabak thoramda mai onsin-gani sentumgi mari leinaba thabakta mai pakchaba leigani hakchanggi oina nungaibam khangloi thabak tominaribasinga ningai sangdanaba leiba oigani Karka rashi pandun leiramba thabak mai pakani amadi nungaiba pausu taba leigani thabak toba miyosingidi phamthon kaba daita lagunba oiba numit oigani pakhang lesabisingi oina nungsi mari setkani Singa rashi hakchang nungaibam khangloi anoba thabak thoramda wakhan charangnaba leigani miyamna yengsinba oi yum palabasinggi oinadi afaba nungaiba pi kaina rashi karba toba miyusinggi oinadi sendong leiba numit oi imung manunggi miyusinga mot dinagani anoba pot leiningba oigani nangna toba thabakta nungaiba pau tagani Tula rashi wanga amada section biba fai thabak hongdongjin leigani iban punsigi anoba pau tagani miyamna nahaki thabak thoramda ikai khumnabiba numitti oi Basic rashi lam chaningba oi miyamgi pressure dagi hakchang nungaibamdi khangloi yengnaba masing yamkhatkani isage sampati section jaba numitti oi Danu rashi ithak thongbasingi poktak tagani marum mapangsinga mot dinaba oi thabakta pungning changba oigani hakchanggi damakta section jaba numit oi Makarasi career semningbagi wakan pokani aruba thabak thoram mai pangna pangthokpa ngamgani marup mapangdagi kanaba fangani hakchanggi oinadi khara nungaitaba lei Kumbarasi thabak tobada thawai hakchang yauna thajana tawningba pokani lalur itikta sendong leiba oi thabak mari leinana lam chatningba oi hakchangdi khara nungaitaba lei Minarasi ithak thongba natraga mari matadagi muknaba khara leigani hakchang nungaitaba leigani mahida pungning lupoi asauba pokpa leigani thabak tobada aduna fathaba tambiyu ngasigi oina video sibu nungaibirabadi like subscribe tawiramo matung tarakpadasu ano video ko loina lakna honasage